Ngarang pangthokiba Lok Sabha election da polling booth kaya da pamdaba thodok kaya thokiba do Bharatiya Janata Party na condemn tawi amadi thodok singa se da asoka panyawri bisingi awaba saruk yari haina BJP Manipur Pradesh ke President Adhikari Mayum Sarda Devi na fongdo krei wafama singa se ni tai patu thek ta leibal thambal sangmen da pangthokiba pawgi mifam da fongdok kibani magna makatara dana miyam na masagi democratic right ngak tu na vote thada bathogla pada polling station kaya da thokaning da bathodok kaya ma thokiba se laibak thibani thokaning da bathodok asigi matang da party asina ECI da complaint thangat lagani thodok ase da asoka panyawri basingi awaba da party asina saruk yari asigumba thodok ase makhata na thoktana ba BJP na appeal tawrakle amadi condemn tawri haike koi ngarang jaga khara da nungai taba koi thodok khara thoi hariba nungai taba thodok singa du Bharatiya Janata Party side tagi aso panyaw singbu ainingai leitana thamoi sokna awaba saruk yajari loina na koi thodok asibu thoaliba se koi Bharatiya Janata Party na siguma thodok asi matungda thoktana na ba koi appeal tawjari loina na thodok adubo koina condemn tawi haibasima Bharatiya Janata Party gi side tagi thamjari